ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯈꯛꯇ ꯌꯥꯝꯅ ꯃꯔꯤꯟ ꯇꯟꯕ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨ ꯏꯪꯊꯝꯊꯥꯅꯤ꯫ ꯑꯌꯨꯛ ꯍꯦꯛ ꯍꯧꯒꯠꯄꯒ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯁꯥ ꯑꯗꯨꯗ ꯌꯦꯠꯁꯤꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯛ ꯁꯦꯒꯥꯏꯕ ꯑꯃ ꯊꯥꯔꯒ ꯃꯗꯨꯗ ꯍꯤꯞꯊꯔꯝꯃꯤ꯫ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯃꯁꯥꯗꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯆꯥꯎꯕꯤꯅ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯍꯩ, ꯑꯍꯤꯡ ꯆꯨꯞꯄ ꯑꯃꯁꯨ ꯈꯣꯔꯣ ꯈꯣꯔꯣ ꯅꯥꯀꯣꯛꯄ ꯃꯈꯩ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯦ꯫ ꯅꯨꯃꯤꯠꯅ ꯀꯔꯣꯡ ꯆꯥꯛ ꯌꯧꯔꯕ ꯀꯥꯟꯁꯤꯗ ꯍꯧꯒꯠꯂꯛꯂꯒ ꯑꯃꯨꯛ ꯃꯥꯡꯒꯣꯜ ꯑꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯇꯨꯝꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ, ꯇꯨꯝꯕ ꯆꯥꯕ ꯇꯧꯕꯗ ꯅꯁꯥꯗꯣ ꯆꯥꯎꯕꯅ ꯌꯥꯗ꯭ꯔꯦ꯫ ꯀꯩ ꯇꯔꯥꯅ ꯂꯥꯛꯇꯨꯅ ꯁꯦꯠꯇꯨꯅ ꯆꯥꯔꯕꯁꯨ ꯂꯣꯏꯔꯔꯣꯏꯅꯦꯍꯦ ꯅꯪꯕꯣ." ꯃꯔꯤꯟ ꯇꯟꯕ ꯅꯤꯡꯊꯦꯝꯗꯨ ꯇꯨꯝꯕ ꯅꯠꯇꯦ, ꯍꯤꯞꯂꯤꯕꯅꯤ꯫ ꯃꯃꯥꯅ ꯃꯉꯣꯟꯗ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯂꯣꯏꯅ ꯇꯥꯏ, ꯑꯗꯨꯕꯨ ꯇꯥꯗꯕ ꯁꯥꯗꯨꯅ ꯇꯨꯝꯁꯤꯟꯅꯗꯨꯅ ꯂꯩ꯫ ꯆꯥꯎꯕꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, "ꯇꯨꯝꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯅꯃꯥꯟꯅꯕꯁꯤꯡꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯂꯣꯏꯅ ꯇꯥꯟꯅꯔꯦ꯫ ꯑꯗꯨꯒ ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯎꯆꯨꯛ ꯌꯨꯡꯕꯒꯨꯝꯅ ꯌꯨꯡꯗꯨꯅ ꯂꯩꯔꯤꯕ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯅꯪꯒꯨꯝꯕ ꯃꯤꯔꯦꯝ ꯑꯣꯏꯕ ꯅꯔꯤꯟ ꯇꯟꯕꯗꯤꯅꯦ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏꯀꯣ꯫ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯊꯨꯅ ꯍꯧꯒꯠꯂꯨ." ꯅꯤꯡꯊꯦꯝꯗꯨ ꯐꯩꯖꯨꯞ ꯑꯗꯨꯕꯨ ꯆꯦꯠꯅ ꯂꯣꯏꯁꯤꯟꯗꯨꯅ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯩꯈꯣꯏ ꯃꯥꯁꯤꯅ ꯅꯣꯡꯉꯥꯟꯕꯗ ꯃꯉꯥꯏꯔꯤ ꯎꯔꯥꯎ ꯊꯔꯥꯎ ꯇꯧꯈꯤꯕꯁꯤꯅ꯫ ꯑꯩꯗꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ꯫ ꯉꯥꯡꯒꯦ ꯍꯥꯏꯔꯒꯅꯦ, ꯇꯨ ꯑꯥꯗ ꯑꯋꯥꯊꯕꯤ ꯑꯃ ꯍꯧꯔꯤꯕꯁꯦ, ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯣꯏꯅ ꯍꯥꯏꯔꯨꯆꯣ꯫ ꯏꯃꯥꯅ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕ ꯄꯨꯝꯕꯗꯣ ꯂꯣꯏꯅ ꯉꯥꯡꯕ ꯂꯣꯏꯅ ꯍꯥꯏꯕ ꯌꯥꯔꯅꯤ꯫ ꯍꯩ, ꯑꯋꯥꯊꯕꯤ ꯑꯁꯤꯗ ꯍꯥꯏꯔꯒ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯑꯩꯅ ꯉꯥꯡꯂꯤꯕ ꯑꯁꯤꯗꯤ ꯅꯪꯉꯣꯟꯗꯅꯤ꯫ ꯅꯄꯥꯡꯒꯜ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯕꯛꯇꯨ ꯁꯨꯅꯦꯍꯦ꯫ ꯑꯩꯅꯒ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯁꯣꯟꯖꯤꯜꯂꯛꯄꯅꯦ꯫ ꯅꯪꯕꯨ ꯍꯌꯦꯡ ꯀꯣꯟꯅ ꯀꯔꯤ ꯆꯥꯔꯒ ꯂꯩꯍꯧꯒꯗꯧꯔꯤꯕꯅꯣ? ꯅꯪꯕꯨ ꯋꯥꯈꯜ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯈꯜꯂꯨ ꯀꯩꯗꯧꯕꯒꯦ?" "ꯑꯣ, ꯑꯩꯁꯨ ꯈꯜꯂꯤꯕ꯫ ꯑꯩꯅ ꯇꯨꯝꯂꯤꯕ ꯍꯤꯞꯂꯤꯕꯁꯦ ꯑꯔꯦꯝꯕꯗ ꯅꯠꯇꯦ, ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯈꯜꯂꯤꯕꯅꯤ꯫ ꯍꯥꯍꯥꯌꯨ, ꯈꯜꯂꯒ ꯀꯣꯏꯖꯣꯝꯕ꯫ ꯍꯩ, ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯜꯂꯒ ꯀꯞꯄꯦ ꯍꯥꯏꯕꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯕꯁꯦ꯫ ꯅꯔꯤꯟꯗꯤ ꯇꯜꯂꯒ ꯅꯪꯅ ꯊꯕꯛ ꯁꯨꯒꯦ ꯍꯥꯏꯔꯗꯤꯅꯦ, ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯑꯥ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯔꯨꯕꯁꯨ ꯍꯦꯟꯗꯣꯛꯅ ꯌꯥꯔꯤꯕ ꯄꯣꯠꯅꯤ, ꯁꯦꯜꯁꯨ ꯐꯪꯏ꯫ ꯑꯗꯨꯕꯨ ꯅꯪꯗꯤꯅꯦ ꯅꯋꯨꯟꯗꯨ ꯂꯦꯡꯅꯤꯡꯗꯦꯅꯦꯍꯦ꯫ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯁꯥꯗꯣ ꯄꯣꯛꯈꯥꯏꯔꯒ ꯁꯤꯕ." "ꯑꯁ, ꯀꯩ ꯋꯥꯅꯣꯗ ꯏꯃꯥ, ꯑꯗꯨꯝꯅ ꯁꯤꯕ ꯀꯥꯏꯗꯨꯗꯤ ꯍꯥꯏꯒꯅꯨ꯫ ꯅꯆꯥ ꯑꯩꯒꯤ ꯃꯪꯂꯥꯟꯒ ꯌꯥꯝꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯣ, ꯃꯪꯂꯥꯟꯗ ꯐꯨꯔꯥ ꯁꯥꯕꯗꯣ ꯈꯤꯛꯇꯣꯛꯄꯤꯔꯣ꯫ ꯐꯨꯔꯥ ꯑꯗꯨꯅ ꯅꯤꯡꯈꯥꯏꯔꯛꯂꯕꯗꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯊꯤꯕ ꯐꯪꯂꯣꯏ." "ꯏꯃꯥ, ꯑꯝꯇ ꯌꯨꯔꯥꯡꯉꯛꯈꯤꯅꯨꯀꯣ꯫ ꯁꯦ, ꯅꯆꯥ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ, ꯑꯩꯅ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯀꯗꯧꯔꯤꯕꯅꯤ." ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯆꯥꯎꯕꯤꯗꯣ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ "ꯀꯔꯤ ꯍꯥꯏꯕ? ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯒꯅꯤ ꯍꯥꯏꯕ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯅꯪꯅ ꯃꯪꯂꯤꯕ ꯃꯪ ꯑꯗꯣ ꯌꯥꯝꯅ ꯋꯥꯡꯃꯟꯈ꯭ꯔꯦ꯫ ꯅꯪꯕꯨ ꯋꯥꯈꯜ ꯇꯥꯔꯣ ꯀꯩꯗꯧꯔꯒꯦ? ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯏꯀꯥꯏꯕ ꯑꯃ ꯌꯥꯎꯔꯦ ꯑꯩꯍꯥꯛꯇꯤ." "ꯏꯃꯥ, ꯃꯇꯝ ꯈꯔ ꯈꯛꯇ ꯉꯥꯏꯕꯤꯌꯨ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯅꯆꯥꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯈꯜꯂꯤ꯫ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯅꯕꯨ ꯍꯦꯛ ꯃꯪꯐꯥꯎꯅꯕ ꯊꯣꯛꯂꯕꯗꯤ ꯏꯃꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯨ, ꯏꯃꯥꯒꯤ ꯃꯜꯂꯕ ꯌꯨꯝꯀꯩꯁꯦ ꯌꯥꯝꯅ ꯆꯥꯎꯅ ꯐꯖꯅ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯔꯕꯗꯤꯅꯦ, ꯑꯩꯁꯨ ꯁꯣꯏꯗꯅ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ꯫ ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯖꯔꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯦ꯫ ꯏꯆꯥꯅ ꯁꯥꯒꯠꯂꯤꯕ ꯃꯪꯂꯥꯟꯗꯣ ꯃꯊꯣꯟ ꯁꯥꯒꯠꯍꯧꯔꯣ." "ꯑꯗꯨ ꯂꯥꯏꯔꯤ ꯏꯃꯥ, ꯑꯌꯨꯛꯀꯤ ꯏꯟꯁꯥꯡꯕꯨ ꯀꯩ ꯊꯣꯡꯒꯗꯧꯔꯤꯕꯅꯣ?" "ꯀꯔꯤꯕꯨ ꯑꯣꯏꯒꯅꯤ, ꯂꯥꯏꯔꯕꯒꯤ ꯃꯊꯦꯜꯅꯤ꯫ ꯑꯗꯨ ꯀꯩꯅꯣꯕ?" "ꯍꯣ, ꯀꯔꯤꯕꯨ ꯑꯣꯏꯅꯤ, ꯁꯥꯔꯦꯡꯅꯤꯗꯅ." "ꯁꯥꯔꯦꯡꯅꯤ ꯍꯥꯏꯕ?" ꯃꯃꯥꯅ ꯁꯥꯔꯦꯡ ꯄꯜꯂꯛꯄ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯤꯗ, ꯑꯉꯧꯕꯁꯤꯗꯤ ꯃꯔꯤꯟꯅ ꯇꯜꯂꯤꯕ, ꯑꯍꯥꯎꯕꯅ ꯆꯥꯅꯤꯡꯂꯤꯕ꯫ ꯑꯩꯅ ꯊꯣꯡꯒꯗꯧꯔꯤꯕ ꯑꯁꯤꯗꯤꯅꯦ ꯏꯪꯈꯣꯜꯒꯤ ꯁꯥꯔꯦꯡꯅꯤ꯫ ꯇꯨ, ꯑꯥꯗ ꯍꯧꯔꯤꯕ ꯃꯀꯥ ꯑꯐꯟꯕꯁꯤꯅꯤ." "ꯍꯪꯒꯥꯝ ꯑꯣꯏꯔꯦ? ꯑꯩꯈꯣꯏ ꯃꯥꯁꯤꯗꯤꯕꯀꯣ, ꯑꯩꯗꯤ ꯁꯥꯔꯦꯡ ꯆꯥꯗꯧꯔꯦ ꯀꯥꯏꯅ ꯍꯔꯥꯎꯔꯨꯔꯒ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯇꯥꯕ ꯌꯥꯕ ꯋꯥ ꯑꯝꯇ ꯅꯠꯇꯦ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ
ꯑꯩꯉꯣꯟꯗ ꯋꯥꯒ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯅꯨ ꯋꯥ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇꯅꯦ ꯑꯁꯤꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤ ꯑꯁꯤꯗ ꯑꯣꯏꯅ ꯑꯗꯨꯝ ꯍꯥꯏꯌꯨ ꯍꯣ ꯅꯪ ꯑꯃ ꯂꯩꯕꯕꯨꯗꯤꯅꯦ ꯑꯋꯥꯊꯕꯤ ꯑꯁꯤꯃ ꯍꯧꯕꯁꯤꯅ ꯍꯦꯟꯅ ꯀꯥꯟꯅꯩ ꯃꯍꯩꯗ ꯑꯣꯏꯔꯕꯁꯨ ꯆꯥꯕ ꯐꯪꯉꯤ ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯐꯩꯖꯨꯞ ꯑꯃꯒ ꯑꯃꯨꯛ ꯇꯨꯝꯈꯤꯗꯣꯏ ꯑꯣꯏꯔꯤꯅꯤ ꯇꯨꯝꯃꯨ ꯇꯨꯝꯃꯨ ꯅꯪꯅꯦ ꯇꯨꯝꯃꯨ ꯍꯥꯏꯔꯤꯁꯤꯅꯤ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯑꯃꯅ ꯆꯥꯎꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯆꯥꯎꯕꯤ ꯅꯆꯥꯅꯨꯄꯥ ꯑꯃ ꯂꯩꯕꯗꯨꯗꯤ ꯀꯝꯗꯧꯔꯤ ꯃꯁꯛ ꯃꯁꯥꯒ ꯎꯗꯕ ꯀꯨꯏꯔꯦ ꯀꯗꯥꯏꯗ ꯂꯩꯈꯤꯒꯦ ꯃꯥꯕꯣ ꯆꯥꯎꯕꯤꯅ ꯈꯨꯝꯃꯤ ꯏꯆꯦ ꯏꯆꯥꯅꯨꯄꯥꯗꯣ ꯌꯨꯝꯗ ꯂꯩꯔꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯤ ꯍꯩꯃꯥ ꯑꯗꯨꯗ ꯃꯍꯥꯛꯇꯤ ꯀꯔꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯍꯣ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ ꯌꯨꯝꯗ ꯃꯤꯔꯦꯝ ꯑꯣꯏꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯩꯅ ꯊꯕꯛꯁꯨ ꯍꯥꯏꯗꯨꯅ ꯀꯌꯥꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯕꯅꯤ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ ꯑꯣꯟꯊꯣꯛꯅ ꯃꯔꯤꯟ ꯇꯟꯈ꯭ꯔꯕ ꯏꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯦ ꯍꯥꯏꯔꯤꯁꯤꯅꯤ ꯍꯣꯏ ꯕꯦꯝꯃ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯈꯣꯏꯁꯨ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ ꯑꯗꯨꯗꯒꯤꯅꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯅꯍꯥꯈꯩꯁꯨ ꯆꯤꯡꯗ ꯂꯥꯡꯐꯩꯒ ꯆꯠꯇꯨꯅ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯟꯅꯔꯤ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯃꯍꯥꯛꯄꯨ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯐꯝꯖꯥ ꯆꯥꯕꯒꯤ ꯃꯄꯥꯡꯒꯜꯗꯤ ꯐꯅꯕꯨ ꯆꯥꯎꯔꯝꯂꯅꯤ ꯏꯆꯦ ꯊꯕꯛꯇꯤ ꯁꯨꯍꯜꯂꯨꯀꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯊꯕꯛꯅ ꯄꯨꯟꯁꯤꯅꯤ ꯊꯕꯛ ꯁꯨꯗ꯭ꯔꯕꯗꯤ ꯍꯦꯛꯇ ꯆꯔꯥ ꯍꯦꯟꯒꯗꯧꯔꯤꯕꯅꯤ ꯍꯣ ꯐꯅ ꯌꯥꯝꯅ ꯍꯥꯏꯔꯕꯅꯤ ꯍꯥꯏꯗ ꯍꯥꯏꯔꯨꯔꯒꯅꯅꯦ ꯋꯥꯈꯜ ꯈꯜꯂꯤꯕꯅꯤ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯂꯤ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯑꯁꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀ ꯉꯥꯡꯅꯕꯁꯦ ꯑꯩꯁꯦ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯕꯅꯤ ꯌꯨꯝꯗꯒꯤ ꯈꯨꯕꯩ ꯑꯃ ꯊꯣꯛꯑꯣ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯐꯝꯕ ꯀꯜꯂꯒ ꯐꯝꯃꯦꯟ ꯐꯝꯃꯦ ꯍꯥꯏꯗꯨꯅꯁꯨ ꯃꯍꯥꯛꯀꯤ ꯈꯨꯐꯝ ꯑꯗꯨꯗꯤ ꯈꯨꯐꯝ ꯆꯥꯗꯦꯀꯣ ꯏꯆꯦ ꯂꯥꯏꯔ ꯇꯥꯟꯕ ꯑꯣꯏꯅꯕꯨ ꯊꯣꯛꯀꯅꯤ ꯃꯇꯝ ꯂꯩꯔꯤ ꯅꯆꯥꯅꯨꯄꯥꯗꯣ ꯊꯕꯛ ꯁꯨꯍꯜꯂꯨ ꯈꯔ ꯂꯩꯔꯕꯗꯤ ꯅꯨꯄꯤ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯂꯒꯅꯤ ꯆꯥꯎꯕꯤ ꯅꯪ ꯃꯊꯥ ꯁꯥꯕ ꯁꯣꯏꯔꯣꯏꯀꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯩꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯨ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯕꯤꯁꯨ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯃꯌꯨꯝ ꯌꯧꯔꯦ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯗꯨ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯏꯃꯥꯅ ꯏꯆꯥꯕꯨ ꯅꯨꯡꯁꯤꯅ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯊꯣꯜꯂꯨꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯊꯕꯛꯀꯗꯣ ꯁꯨꯕ ꯈꯔ ꯆꯠꯂꯨꯗꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯑꯁꯤꯗ ꯗꯥꯔꯤ ꯑꯁꯤꯗ ꯇꯨꯝꯕ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯇꯨꯝꯕ ꯅꯪꯅ ꯇꯨꯝꯕ ꯍꯤꯞꯄ ꯄꯥꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯕꯣꯏꯔꯦ ꯅꯪꯅ ꯇꯨꯝꯕ ꯍꯤꯞꯄ ꯄꯥꯝꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯕꯣꯏꯔꯦꯗꯀꯣ ꯍꯦꯟꯃꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯤꯡꯊꯣꯟꯕꯕꯨ ꯄꯥꯝꯃꯨꯔꯤꯕꯅꯣ ꯇꯁꯦꯡꯕꯒꯤꯕꯨꯗꯤ ꯑꯩꯒꯤ ꯃꯤꯡꯁꯦ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯀꯧꯔꯝꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤ ꯃꯨꯛꯇꯥ ꯀꯥꯏꯅ ꯀꯧꯔꯝꯂꯕꯗꯤ ꯍꯦꯟꯅ ꯆꯥꯅꯔꯝꯒꯗꯕꯅꯤ ꯍꯣꯏꯗ ꯑꯗꯨꯕꯨ ꯐꯔꯦ ꯑꯃꯨꯛ ꯁꯦꯝꯗꯣꯛꯄꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯏꯃꯥ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯉꯜꯂꯨꯀꯣ ꯅꯪꯅ ꯎꯔꯤꯕꯁꯦ ꯆꯥꯛ ꯑꯁꯤꯗꯅꯤꯅꯦ ꯑꯃꯨꯛ ꯆꯥꯕ ꯑꯃꯨꯛ ꯇꯨꯝꯕ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯣ ꯏꯃꯥꯅ ꯉꯥꯡꯉꯣꯏ ꯍꯥꯏꯗꯨꯅ ꯉꯥꯡꯗꯕꯅꯤ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏꯀꯣ ꯑꯩꯅ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯉꯛꯄ ꯅꯨꯃꯤꯠꯇ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯗꯨꯅ ꯍꯨ ꯍꯥꯞꯆꯤꯜꯂꯒ ꯄꯤꯖꯕ ꯀꯔꯤ ꯋꯥꯇꯥꯅꯤ ꯍꯥꯏꯕꯒꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩꯁꯤꯕꯨ ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯆꯥ ꯅꯠꯇꯕ꯭ꯔꯣ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯗꯕꯨ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯑꯩꯁꯦ ꯑꯆꯝꯕ ꯃꯤ ꯑꯃ ꯅꯠꯇꯦꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯇꯝꯗꯨ ꯐꯥꯎꯕꯗꯤ ꯏꯃꯥ ꯅꯪ ꯋꯥꯔꯁꯨ ꯋꯥꯅ ꯈꯔꯗꯤ ꯈꯥꯡꯉꯨ ꯍꯥꯏꯌꯣ ꯅꯨꯡꯉꯥꯏꯗꯀꯣ ꯅꯪꯒꯤ ꯋꯥꯈꯜꯁꯦ ꯅꯪꯕꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤꯅꯦ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯂꯣꯏ ꯀꯥꯟꯅꯗꯕꯗ ꯃꯣꯟꯗ꯭ꯔꯪ ꯇꯧꯗꯨꯅ ꯂꯩꯒꯗꯕꯒꯤ ꯃꯍꯨꯠꯇ ꯇꯨ ꯁꯣꯔꯣꯛ ꯂꯝꯖꯥꯎ ꯑꯁꯤꯗ ꯑꯃꯨꯛꯇ ꯆꯠꯂꯒ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤ ꯀꯅꯥꯅ ꯀꯔꯤ ꯊꯕꯛ ꯁꯨꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯆꯣ ꯑꯗꯨꯁꯨ ꯇꯜꯂꯤꯅꯤꯅꯦ ꯅꯍꯥꯛꯇꯤ ꯀꯥꯏꯗꯩ ꯋꯥꯅꯣꯗ ꯏꯃꯥ ꯃꯈꯣꯏꯗꯧꯅ ꯊꯕꯛꯀ ꯁꯨꯒꯗꯕ ꯃꯤ ꯅꯠꯇꯦꯗ ꯑꯩꯗꯤ ꯏꯃꯥ ꯅꯆꯥ ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯊꯕꯛ ꯁꯨꯕꯒꯤ ꯏꯁꯤꯡꯒ ꯍꯥꯜꯂꯗꯤ ꯌꯦꯡꯕ ꯉꯝꯒꯗ꯭ꯔꯣ ꯅꯍꯥꯛꯄꯣ ꯊꯕꯛ ꯁꯨꯕꯒꯤ ꯋꯥꯗꯨꯃ ꯑꯩꯉꯣꯟꯗ ꯀꯤꯠ ꯍꯥꯏꯕꯤꯔꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯆꯥꯛ ꯊꯣꯡꯕꯤꯔꯨꯔꯣ ꯆꯥꯛ ꯉꯟꯅ ꯆꯥꯁꯤ ꯆꯥꯕ ꯑꯗꯨꯃꯇꯪꯁꯨ ꯇꯜꯂꯦ ꯍꯥꯏꯅ ꯆꯥꯗ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯆꯦꯡꯁꯨ ꯇꯤꯡꯂꯔꯣꯏ ꯆꯥꯗ꯭ꯔꯕꯗꯤ ꯁꯤꯔꯣꯏꯗ꯭ꯔꯣ ꯑꯩꯕꯣ ꯆꯥꯗ꯭ꯔꯕꯗꯤ ꯇꯨꯝꯕꯁꯨ ꯌꯥꯔꯔꯣꯏ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯗꯤ ꯑꯩꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟꯁꯤꯡ ꯑꯁꯦ ꯑꯃꯠꯇ ꯃꯈꯥ ꯆꯠꯊꯗꯨꯅ ꯃꯪꯕ ꯌꯥꯔꯔꯣꯏ ꯍꯣ ꯊꯣꯡꯖꯔꯨꯔꯒꯦ ꯀꯔꯤ ꯊꯣꯡꯉꯣ ꯍꯥꯏꯔꯤꯕꯅꯣ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯌꯨ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯆꯥꯎꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯊꯤꯈ꯭ꯔꯦꯗꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕꯤ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ
ꯅꯤꯡꯊꯦꯝꯅ ꯑꯩꯒꯤ ꯃꯪꯂꯥꯟ ꯀꯌꯥꯁꯦ ꯃꯍꯥꯛꯅꯗꯤ ꯀꯩꯁꯨ ꯈꯪꯕ ꯄꯣꯠ ꯅꯠꯇꯦꯅꯦ ꯑꯗꯨꯕꯨꯗꯤ ꯀꯨꯏꯔꯔꯣꯏꯗ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯅꯤ ꯅꯤꯡꯊꯦꯝ ꯐꯩꯖꯨꯞ ꯑꯃ ꯀꯣꯜꯂꯒ ꯗꯥꯏꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯅꯨꯡꯁꯥꯅ ꯃꯁꯥꯗ ꯌꯩꯔꯛꯄꯗ ꯃꯁꯥꯗꯨ ꯎꯏꯔꯤ ꯎꯏꯔꯤ ꯇꯧꯔꯤ ꯎꯏꯒꯦ ꯍꯥꯏꯅ ꯇꯧꯕ ꯑꯗꯨꯗ ꯍꯌꯤꯡ ꯃꯌꯥꯝ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯃꯨꯛꯇꯣꯡ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯑꯃꯨꯛ ꯉꯪ ꯇꯧꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯀꯗꯥꯏꯗꯒꯤ ꯍꯌꯤꯡꯅꯣ ꯑꯣꯟꯊꯣꯛꯅ ꯌꯦꯠꯂꯤꯗꯀꯣ ꯌꯥꯝꯅ ꯌꯦꯠꯂꯕꯅꯤꯅ ꯈꯪꯒꯅꯤꯗꯅ ꯂꯣꯏꯅ ꯇꯨꯝꯅ ꯍꯥꯠꯇꯣꯛꯀꯦ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯍꯌꯤꯡ ꯇꯣꯡꯗꯨꯅ ꯂꯩꯕꯁꯤꯡ ꯑꯗꯨꯗ ꯐꯠ ꯐꯠ ꯀꯟꯗꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯥꯟ ꯆꯥꯔꯗꯨꯅ ꯍꯌꯤꯡ ꯑꯃ ꯍꯥꯠꯄ ꯉꯝꯂꯝꯃꯤ ꯇꯁ ꯈꯪꯂꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯁꯤꯔꯦꯗꯅ ꯀꯝꯗꯧꯏ ꯍꯧꯈꯣꯗꯅ ꯑꯩꯉꯣꯟꯗ ꯑꯇꯩꯁꯤꯁꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯦ ꯄꯥꯏꯗꯨꯅ ꯑꯃꯗꯤ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕ ꯍꯌꯤꯡ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯆꯩ ꯑꯗꯨꯅ ꯐꯠ ꯐꯠ ꯀꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕꯤꯗꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯆꯩ ꯑꯗꯨꯅ ꯂꯩꯕꯥꯛꯇ ꯀꯜꯂꯕꯅꯤꯅ ꯂꯩꯕꯥꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯀꯥꯏꯔꯤꯅꯦꯍꯦ ꯅꯣꯡꯃꯗ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯑꯃ ꯄꯥꯡꯅꯤꯡꯗꯦ ꯊꯨꯒꯥꯏꯕ ꯃꯣꯠꯁꯤꯟꯕ ꯑꯁꯤꯗꯅꯤ ꯅꯪꯒꯤꯗꯤ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯦ ꯑꯩꯗꯤ ꯅꯤꯡꯊꯦꯝꯅ ꯁꯠ ꯈꯨꯝꯂꯛꯏ ꯏꯃꯥ ꯁ꯭ꯋꯥꯏꯗ ꯑꯝꯇ ꯂꯥꯛꯄꯤꯈꯤꯅꯨꯀꯣ ꯍꯌꯤꯡ ꯂꯣꯏꯅ ꯄꯥꯏꯊꯣꯛꯈ꯭ꯔꯦ ꯅꯆꯥ ꯑꯩꯒꯤꯁꯦ ꯍꯌꯤꯡ ꯍꯥꯠꯂꯤꯕꯅꯤ ꯂꯩꯕꯥꯛ ꯊꯨꯒꯥꯏꯕ ꯁꯥꯟꯅꯕ ꯅꯠꯇꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯅꯊꯧꯁꯦ ꯑꯣꯟꯊꯣꯛꯅ ꯂꯩꯈꯤꯗ꯭ꯔꯦꯗꯀꯣ ꯅꯪꯁꯦ ꯍꯌꯤꯡꯅ ꯄꯥꯏꯔꯒ ꯅꯪꯅ ꯍꯥꯠꯂꯤꯕꯗꯨꯕꯨ ꯉꯥꯎꯗꯦ ꯍꯥꯏꯔꯤꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯑꯩꯁꯦ ꯌꯥꯝꯅ ꯀꯜꯂꯕꯅꯤꯀꯣ ꯍꯌꯤꯡ 45 ꯁꯨꯔꯕꯅꯦ ꯑꯩꯅ ꯍꯥꯠꯂꯤꯁꯦ ꯑꯗꯨꯁꯨ ꯆꯩ ꯃꯆꯥ ꯑꯁꯤꯅ ꯀꯟꯗ꯭ꯔ ꯑꯩꯁꯦ ꯍꯌꯤꯡ ꯍꯥꯠꯂꯒ ꯀꯜꯂꯤ ꯀꯥꯏꯅ ꯈꯜꯂꯤꯕ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯕꯨ ꯀꯔꯝ ꯇꯧꯕꯅꯣꯅꯦꯍꯦ ꯊꯨꯅ ꯂꯥꯌꯦꯡ ꯊꯣꯛꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯈꯪꯒꯅꯤ ꯉꯁꯤꯗꯤ ꯊꯕꯛ ꯍꯦꯛ ꯁꯨꯗ꯭ꯔꯤꯕ ꯃꯈꯩ ꯆꯥꯛ ꯄꯤꯖꯔꯣꯏ ꯊꯣꯡꯂꯕꯁꯨꯅꯦ ꯅꯪꯒꯤ ꯁꯔꯨꯛ ꯍꯥꯞꯂꯣꯏ ꯏꯃꯥ ꯑꯩꯕꯨ ꯆꯥꯛ ꯄꯤꯖꯔꯣꯏ ꯍꯥꯏꯕꯗꯨꯇꯗꯤ ꯍꯥꯏꯕꯤꯒꯅꯨ ꯅꯆꯥ ꯑꯩꯗꯤ ꯆꯥꯕꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯑꯍꯥꯎꯕ ꯏꯟꯁꯥꯡ ꯊꯣꯡꯕꯤꯌꯨ ꯆꯥꯕ ꯄꯥꯝꯂꯕ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯆꯥꯅꯤꯡꯂꯕꯗꯤ ꯇꯨ ꯑꯁꯤꯗ ꯌꯣꯝꯄꯥꯛ ꯂꯩꯔꯦ ꯌꯣꯝꯄꯥꯛ ꯑꯁꯤ ꯄꯥꯏꯔꯒ ꯏꯪꯈꯣꯜꯁꯦ ꯐꯩꯗꯣꯝ ꯃꯆꯥ ꯑꯃꯇꯪ ꯇꯧꯈꯥꯏꯌꯨ ꯅꯁꯥꯗꯣ ꯍꯨꯃꯥꯡ ꯊꯣꯛꯍꯜꯂꯨ ꯊꯕꯛ ꯁꯨꯕ ꯍꯧ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤꯅꯦ ꯏꯃꯥꯅ ꯆꯥꯛ ꯄꯤꯖꯒꯅꯤ ꯍꯥ ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯊꯕꯛ ꯁꯨꯒꯗꯣꯏꯕ ꯑꯗꯨꯁꯨ ꯑꯩꯅ ꯏꯃꯥ ꯑꯩ ꯉꯝꯂꯣꯏ ꯑꯩ ꯊꯕꯛ ꯁꯨꯕ ꯉꯝꯃꯣꯏ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯇꯨꯝꯕꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯍꯣ ꯊꯕꯛ ꯁꯨꯕ ꯇꯜꯂꯒꯅꯅꯦ ꯆꯔꯥ ꯍꯦꯜꯂꯦꯗꯅ ꯁꯨꯗ꯭ꯔꯤꯈꯩ ꯄꯤꯖꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯦ ꯆꯥꯅꯤꯡꯂꯕꯗꯤꯅꯦ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤꯔꯝꯃꯤ ꯅꯤꯡꯊꯦꯝ ꯍꯌꯤꯡ ꯍꯥꯠꯄꯗꯨ ꯇꯣꯛꯇꯨꯅ ꯃꯃꯥꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯉꯤ ꯌꯣꯄꯥꯛ ꯄꯥꯏꯔꯒ ꯂꯩꯕꯥꯛꯇꯣ ꯅꯠꯇ꯭ꯔꯕꯗꯤ ꯆꯥꯛ ꯄꯤꯖꯔꯣই ꯍꯥꯏꯕ ꯑꯩꯕꯨ ꯆꯔꯥ ꯍꯦꯟꯕ ꯇꯥꯔꯗ꯭ꯔꯅꯦ ꯊꯕꯛꯇꯤ ꯑꯣꯟꯊꯣꯛꯅ ꯁꯨꯅꯤꯡꯈꯤꯗ꯭ꯔꯦꯗ ꯀꯔꯝ ꯇꯧꯅꯤꯡꯗꯧꯔꯤꯁꯤꯗꯤ ꯁꯨꯔꯣꯏꯗ ꯇꯨꯝꯊꯣꯛꯀꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯕ ꯃꯪ ꯀꯌꯥ ꯑꯃ ꯃꯪꯊꯣꯛꯀꯦ ꯃꯗꯨꯅ ꯐꯒꯅꯤ ꯑꯁꯤ ꯈꯟꯗꯨꯅ ꯄꯣꯝꯐ꯭ꯔꯤ ꯑꯗꯨꯒ ꯄꯨꯜꯂꯞ ꯍꯤꯞꯊꯈꯤꯔꯝꯃꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯃꯔꯤꯟ ꯌꯥꯝꯅ ꯇꯟꯕ ꯅꯤꯡꯊꯦꯝꯅ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯇꯥꯏꯕꯪꯗ ꯑꯣꯟꯊꯣꯛꯄ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯝꯃꯤ ꯑꯩꯅ ꯃꯪꯂꯤꯕ ꯃꯪꯂꯥꯟ ꯀꯌꯥꯁꯦ ꯇꯥꯏꯕꯪꯗ ꯑꯣꯟꯊꯣꯛꯄ ꯉꯝꯂꯕꯗꯤ ꯑꯩꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯅ ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯁꯤꯟꯕ ꯇꯥꯔꯗꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯃꯪꯂꯥꯟ ꯑꯁꯤꯗ ꯃꯉꯥꯏꯔꯅꯤ ꯑꯗꯨꯅ ꯑꯩ ꯊꯕꯛꯃꯛ ꯁꯨꯕ ꯅꯠꯇ꯭ꯔꯕꯁꯨ ꯂꯝꯕꯤ ꯂꯝꯖꯥꯎ ꯑꯁꯤ ꯆꯠꯇꯨꯅ ꯈꯨꯗꯣꯡꯆꯥꯕ ꯀꯔꯤ ꯐꯪꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯂꯒꯦ ꯐꯪꯗ꯭ꯔꯒꯅ ꯐꯪꯗ꯭ꯔꯦꯗꯅ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯤ ꯑꯩ ꯏꯃꯥꯗ ꯂꯥꯛꯀꯣꯏꯅꯅ ꯍꯥꯏꯔꯒꯦ ꯅꯤꯡꯊꯦꯝꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯍꯣ ꯏꯃꯥ ꯄꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯃꯥꯏꯗꯣ ꯑꯩꯉꯣꯟꯗ ꯑꯝꯇ ꯂꯩꯁꯤꯟꯕꯤꯔꯛꯑꯣ ꯅꯆꯥ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯖꯒꯦ ꯀꯔꯤ ꯅꯨꯃꯤꯠꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯁꯨ ꯀꯧꯏꯗ ꯍꯥꯎꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯪꯅ ꯏꯃꯥꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯀꯧꯕꯕꯣ ꯅꯆꯥ ꯑꯩꯁꯦ ꯍꯌꯦꯡꯗꯒꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯒꯦ ꯑꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥ ꯏꯆꯥꯕꯨ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯇꯥꯜꯂꯨꯔꯒꯦ ꯍꯥꯏꯕ ꯑꯩꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂ ꯇꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤꯁꯤꯕꯨ ꯁꯦꯡꯂꯕ꯭ꯔꯣ ꯍꯥꯏꯖꯤꯟꯕꯒꯗꯤ ꯅꯠꯇꯦꯀꯣ ꯍꯣꯏ ꯃꯥ ꯇꯥꯏꯕꯪꯅꯦ ꯇꯥꯏꯕꯪ ꯃꯪꯒ ꯅꯠꯇꯦ ꯅꯆꯥ ꯑꯩ ꯊꯕꯛ ꯁꯨꯕ ꯆꯠꯂꯒꯦ
ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯒ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯆꯠꯀꯗꯧꯕꯅꯤ ꯅꯆꯥꯅ ꯆꯠꯄꯗ ꯄꯨꯅꯅꯕ ꯂꯝꯕꯤꯗ ꯋꯥꯔꯛꯂꯕ ꯃꯇꯝꯗ ꯆꯥꯅꯅꯕ ꯇꯟ ꯈꯤꯇ ꯏꯃꯥꯅ ꯍꯧꯕꯤꯗꯨꯅ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯏꯃꯥ ꯅꯆꯥ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯁꯦꯡꯕꯅꯤꯀꯣ ꯑꯃꯨꯛ ꯁꯣꯏꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥꯜꯗ ꯊꯣꯛꯈꯤꯔꯝꯃꯤ ꯆꯥꯎꯕꯤꯅ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯇꯟꯗꯨꯔꯅꯦ ꯑꯗꯨꯛ ꯃꯔꯤꯟ ꯇꯟꯈ꯭ꯔꯕ ꯃꯥꯅ ꯉꯁꯤ ꯏꯊꯥ ꯍꯦꯛ ꯊꯥꯖꯗꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗꯤ ꯑꯩꯗꯤ ꯂꯋꯥꯏꯒꯤ ꯁꯝꯒꯁꯦ ꯆꯞ ꯍꯦꯛ ꯌꯨꯡꯂꯕ ꯃꯥꯟꯈ꯭ꯔꯦ ꯍꯣꯏꯗ ꯃꯄꯥꯡꯒꯜ ꯑꯁꯨꯛ ꯆꯥꯎꯔꯁꯤꯕꯨ ꯊꯕꯛ ꯁꯨꯔꯒ ꯁꯦꯜ ꯃꯔꯥꯏꯅ ꯇꯥꯟꯖꯁꯅꯤ ꯃꯃꯥ ꯑꯩꯅ ꯁꯣꯜꯂꯤ ꯊꯕꯛ ꯁꯨꯕꯁꯦ ꯌꯦꯡꯕ ꯉꯝꯂꯔꯣꯏ ꯃꯍꯥꯛ ꯐꯔꯦ ꯍꯌꯦꯡ ꯃꯍꯥꯛꯅ ꯂꯪꯐꯩ ꯆꯠꯄꯗ ꯆꯥꯅꯅꯕ ꯄꯨꯈꯤꯅꯕ ꯄꯣꯠꯐꯝꯗꯒꯤꯅꯦ ꯇꯟ ꯍꯧꯅꯅꯕ ꯈꯔꯇ ꯂꯩꯔꯨꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯄꯣꯠꯐꯝꯗ ꯆꯠꯇꯨꯅ ꯌꯥꯝ ꯑꯗꯨꯕꯨ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯄꯣꯠꯐꯝꯁꯤꯡꯗ ꯌꯣꯟꯅꯔꯤꯕ ꯌꯥꯝ ꯃꯣꯏꯗꯥꯁꯤꯡ ꯑꯁꯤ ꯍꯨ ꯍꯥꯞꯆꯤꯟꯕ ꯁꯔꯨꯛ ꯈꯔ ꯂꯣꯏꯅ ꯌꯥꯎꯔꯝꯃꯤ ꯍꯨ ꯍꯥꯞꯆꯤꯟꯕ ꯌꯥꯝ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯜ ꯄꯤꯗꯨꯅ ꯑꯗꯨꯃꯛ ꯂꯩꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯎꯕꯤꯅ ꯇꯟ ꯍꯧꯕꯤꯔꯝꯃꯤ ꯃꯅꯥꯛꯇꯅ ꯅꯤꯡꯊꯦꯝꯗꯨ ꯐꯩꯖꯨꯞ ꯑꯆꯧꯕ ꯑꯃ ꯏꯜꯂꯒ ꯐꯝꯂꯤ ꯆꯥꯎꯕꯤꯅ ꯇꯟ ꯍꯧꯅ ꯍꯥꯏꯔꯛꯏ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯦꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯔꯤ ꯂꯝꯗꯅꯣ ꯂꯪꯐꯩ ꯆꯠꯄꯕꯨ ꯑꯔꯦꯞꯄ ꯃꯐꯝ ꯂꯩꯕ꯭ꯔꯣ ꯑꯩꯁꯨ ꯈꯪꯗꯦ ꯊꯕꯛ ꯊꯤꯕꯅꯤ ꯆꯠꯀꯗꯧꯔꯤꯕꯁꯦ ꯑꯗꯨꯕꯨ ꯑꯣꯏꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥꯅꯦ ꯅꯪꯒꯤ ꯅꯔꯦꯟ ꯈꯨꯇꯟ ꯑꯗꯨꯒ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯁꯨꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯏꯃꯥ ꯅꯆꯥ ꯑꯩꯕꯨ ꯀꯅꯥꯅ ꯃꯔꯤꯟ ꯇꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯣ ꯅꯍꯥꯟꯈꯩ ꯑꯩꯅ ꯊꯕꯛ ꯁꯨꯕꯤꯔꯣꯏ ꯍꯥꯏꯅ ꯁꯨꯕꯤꯗꯕꯅꯤ ꯑꯩ ꯃꯨꯀꯟꯕꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯅꯤ ꯁꯨꯅ ꯂꯩꯔꯝꯃꯣꯏ ꯍꯣꯏ ꯌꯥꯔꯦ ꯅꯪꯒꯤ ꯃꯪꯂꯥꯟꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯈꯤꯠ ꯇꯥꯅꯤꯡꯗ꯭ꯔꯦ ꯅꯪꯕꯨ ꯍꯌꯦꯡ ꯉꯟꯅ ꯆꯠꯅꯤ ꯍꯥꯏꯔꯤꯕꯗꯣ ꯇꯨꯝꯂꯨꯔꯗꯅ ꯍꯌꯦꯡ ꯉꯟꯅ ꯍꯧꯅꯅꯕ ꯍꯣꯏ ꯃꯥ ꯇꯨꯝꯃꯨꯔꯒꯦ ꯇꯟꯗꯣ ꯍꯧꯕ ꯂꯣꯏꯔꯒ ꯐꯖꯅ ꯌꯣꯝꯁꯤꯟꯗꯨꯅ ꯊꯝꯕꯤꯌꯨꯀꯣ ꯍꯌꯦꯡ ꯆꯠ ꯄꯨꯈꯤꯕ ꯌꯥꯅꯕ ꯅꯤꯡꯊꯦꯝ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯆꯥꯎꯕꯤꯅ ꯇꯟ ꯀꯟꯅ ꯍꯧꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯃꯆꯥꯅꯨꯄꯥꯅ ꯇꯨꯝꯂꯤꯕ ꯑꯗꯨ ꯍꯧꯗꯣꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯇꯨꯝꯕ ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯨ ꯉꯟꯅ ꯆꯠꯀꯅꯤ ꯍꯥꯏꯕꯗꯥꯏꯅꯦ ꯅꯤꯡꯊꯦꯝꯅ ꯇꯨꯝꯅ ꯈꯨꯝꯂꯛꯏ ꯀꯗꯥꯏꯗ ꯆꯠꯅꯤ ꯍꯥꯏꯈꯤꯕꯒꯦ ꯏꯃꯥ ꯏꯕꯣ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯣꯏꯅꯦ ꯉꯁꯤ ꯑꯩ ꯂꯪꯐꯩꯗ ꯊꯕꯛ ꯁꯨꯕ ꯆꯠꯀꯅꯤ ꯍꯥꯏꯀꯣ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯔꯦꯗꯅ ꯏꯃꯥ ꯍꯧꯖꯤꯛꯄꯨ ꯅꯣꯡꯉꯥꯟꯈ꯭ꯔꯕꯣ ꯍꯣꯏꯅꯦ ꯅꯣꯡꯉꯥꯜꯂꯦꯀꯣ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯝꯃꯤ ꯆꯥꯎꯕꯤꯅ ꯃꯁꯥꯅ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯋꯥꯗꯨꯕꯨ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛꯇ ꯀꯥꯎꯏꯗ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗ ꯃꯍꯥꯛꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯈꯤꯕ ꯇꯟ ꯌꯥꯎꯕ ꯃꯌꯨꯝ ꯑꯗꯨ ꯐꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯦꯠꯅ ꯀꯤꯁꯤꯟꯗꯨꯅ ꯌꯣꯝꯁꯤꯟꯕꯤꯔꯤ ꯅꯝꯕꯣ ꯃꯆꯥ ꯑꯃꯕꯨ ꯃꯄꯥꯜꯗ ꯄꯨꯊꯣꯔꯛꯇꯨꯅ ꯊꯝꯂꯤ ꯅꯤꯡꯊꯦꯝꯁꯨ ꯃꯄꯥꯜꯗ ꯊꯣꯔꯛꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯀꯗꯥꯏ ꯑꯩꯒꯤ ꯇꯟꯗꯤ ꯁꯦ ꯅꯝꯕꯣ ꯃꯆꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯕꯅꯤ ꯍꯣꯔꯦꯟ ꯂꯝꯕꯤ ꯆꯠꯄꯗ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯆꯥꯎꯀꯣ ꯅꯤꯡꯊꯦꯝꯅ ꯅꯝꯕꯣ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯌꯥꯟꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯊꯕꯛ ꯁꯨꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯇꯥꯜꯂꯛꯀꯦ ꯑꯗꯨꯒ ꯊꯨꯅ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯃꯥꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯗꯧꯔꯤꯕꯅꯤꯗ ꯐꯖꯅ ꯆꯠꯂꯨꯀꯣ ꯂꯪꯐꯩ ꯆꯠꯄ ꯍꯥꯏꯕꯁꯦ ꯅꯃꯤꯠ ꯅꯅꯥ ꯌꯥꯝꯅ ꯁꯤꯡꯕ ꯇꯥꯏ ꯅꯤꯡꯊꯦꯝ ꯋꯥꯈꯜꯗꯤ ꯂꯩꯕ ꯃꯤꯅꯤ ꯑꯗꯨꯕꯨ ꯃꯔꯤꯟ ꯌꯥꯝꯅ ꯇꯟꯕ ꯑꯁꯤꯈꯛꯅꯤ ꯃꯔꯤꯟ ꯑꯁꯤꯅ ꯇꯜꯂꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯐꯥꯎꯕ ꯑꯣꯏꯕ ꯌꯥꯔꯝꯂꯒꯗꯕꯅꯤ ꯃꯃꯥꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ ꯃꯈꯥ ꯄꯥꯡꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯆꯠꯂꯝꯃꯤ ꯃꯥꯏꯀꯩ ꯑꯗꯣꯝꯗꯨ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤꯅꯤ ꯅꯤꯡꯊꯦꯝꯅ ꯈꯜꯂꯤ ꯌꯨꯝꯗꯒꯤꯗꯤ ꯐꯅ ꯌꯥꯝꯅ ꯂꯥꯛꯏꯁꯦ ꯈꯔ ꯆꯠꯂꯒꯗꯤ ꯀꯣꯅꯨꯡ ꯁꯣꯏꯗꯅ ꯌꯧꯔꯅꯤ ꯍꯧꯖꯤꯛ ꯑꯩꯅ ꯆꯠꯀꯗꯧꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯀꯣꯅꯨꯡꯗ ꯑꯗꯨꯃꯛ ꯆꯠꯄ ꯇꯥꯔꯤꯕ꯭ꯔꯥ ꯑꯩꯕꯣ ꯍꯣꯏꯗ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯀꯣꯅꯨꯡꯗ ꯊꯕꯛ ꯁꯨꯔꯒꯦ ꯇꯟꯖꯥ ꯐꯪꯂꯕꯗꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯎꯕ ꯊꯦꯡꯅꯕꯁꯨ ꯌꯥꯏꯅ ꯂꯥꯏꯕꯛꯅꯕꯨ ꯑꯃꯨꯛ ꯐꯕ ꯊꯣꯛꯂꯗꯤ ꯃꯍꯥꯛꯇꯣ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯩ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯣꯅꯨꯡ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯃꯁꯥꯗꯨꯁꯨ ꯑꯋꯥꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯒ
ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯂꯝꯃꯤ꯫ ꯋꯥꯔꯦꯗ, ꯆꯥꯛꯁꯨ ꯌꯥꯝ ꯂꯥꯝꯃꯤ, ꯏꯁꯤꯡꯁꯨ ꯊꯛꯅꯤꯡꯉꯤ꯫ ꯏꯃꯥꯅ ꯄꯤꯔꯛꯄ ꯇꯟ ꯃꯌꯨꯝꯁꯦ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯆꯥꯔꯒꯦ꯫ ꯇꯟꯁꯦ ꯆꯥꯔꯕꯗꯤ ꯏꯁꯤꯡ ꯁꯣꯏꯗꯅ ꯈꯧꯔꯥꯡꯉꯛꯀꯅꯤ꯫ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯍꯥꯟꯅ ꯊꯤꯈꯤꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯁꯤꯡ ꯂꯩꯕ ꯃꯐꯝ ꯑꯃ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯑꯁꯨꯝ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯃꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯎꯈꯣꯡ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯈꯤ꯫ ꯄꯣꯊꯥꯅ ꯇꯟ ꯑꯁꯤꯁꯨ ꯆꯥꯔꯈꯤ꯫ ꯏꯁꯤꯡꯁꯨ ꯁꯤꯗ ꯂꯩꯔꯦ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯎꯈꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯦꯡꯖꯨꯝꯗ ꯌꯥꯟꯕ ꯅꯝꯕꯣ ꯃꯆꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯀꯤꯁꯤ ꯊꯣꯛꯂꯝꯃꯤ꯫ ꯇꯟ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯂꯝꯃꯤ꯫ ꯇꯟ ꯑꯗꯨꯕꯨ ꯆꯥꯒꯦ ꯍꯥꯏꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯑꯆꯧꯕ ꯁꯥꯃꯨ ꯑꯃꯅ ꯉꯥꯎꯅ ꯐꯩꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯁꯥꯃꯨ ꯑꯗꯨꯒꯤ ꯃꯅꯤꯡꯗꯅ ꯃꯤꯌꯥꯝ ꯑꯃꯅ ꯁꯥꯃꯨ ꯑꯗꯨꯕꯨ ꯐꯥꯒꯗꯕꯒꯤ ꯇꯥꯟꯅꯔꯛꯏ꯫ ꯑꯉꯥꯎꯕ ꯁꯥꯃꯨ ꯑꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯆꯦꯜꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁ, ꯑꯉꯥꯎꯕ ꯁꯥꯃꯨ ꯑꯁꯤꯅ ꯆꯦꯜꯂꯛꯂꯤꯕꯁꯦ ꯃꯥꯏꯀꯩ ꯑꯁꯣꯝꯗꯅꯤ꯫ ꯀꯝꯗꯧꯅꯤ ꯑꯩꯍꯥꯛ? ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯎ ꯃꯊꯛ ꯑꯁꯤꯗ ꯑꯣꯏꯅ ꯍꯦꯛꯇ ꯀꯥꯈꯠꯂꯒꯦ, ꯑꯗꯨꯒ ꯂꯩꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯐꯟ ꯆꯣꯡꯈꯠꯇꯨꯅ ꯎ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯑꯉꯥꯎꯕ ꯁꯥꯃꯨ ꯑꯗꯨ ꯎ ꯃꯊꯛ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯎ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯍꯧꯅ ꯈꯣꯡꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯥꯃꯨ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯥꯇꯣꯟ ꯑꯁꯥꯡꯕ ꯑꯗꯨꯅ ꯎ ꯑꯗꯨꯗ ꯌꯦꯠꯁꯤꯟꯗꯨꯅ ꯎ ꯑꯗꯨ ꯊꯔ ꯅꯤꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯎ ꯑꯗꯨꯗ ꯀꯟꯅ ꯀꯣꯟꯗꯨꯅ ꯌꯥꯜꯂꯤ꯫ ꯁꯥꯃꯨꯗꯨ ꯃꯃꯤꯠ ꯑꯗꯨꯅ ꯎꯈꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯇꯟ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯀꯔꯤꯁꯨ ꯆꯥꯔꯛꯇ꯭ꯔꯕ ꯑꯗꯨꯗ ꯃꯕꯨꯛꯁꯨ ꯂꯥꯝꯂꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯇꯟ ꯑꯗꯨꯕꯨ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯃꯅꯥꯇꯣꯟ ꯑꯗꯨꯅ ꯀꯣꯠꯇꯨꯅ ꯃꯌꯥꯝ ꯃꯅꯨꯡꯗ ꯅꯝꯁꯤꯟꯗꯨꯅ ꯇꯟꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯆꯥꯊꯣꯛꯈꯤꯔꯝꯃꯤ꯫ ꯍꯨ ꯍꯥꯞꯄ ꯇꯟ ꯑꯗꯨꯕꯨ ꯆꯥꯕꯗ ꯁꯥꯃꯨꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯌꯥꯝꯅ ꯎ ꯃꯅꯥꯛ ꯑꯗꯨꯋꯥꯏ ꯌꯧꯁꯤꯜꯂꯛꯇꯨꯅ ꯌꯣꯝꯁꯤꯟꯕ ꯃꯇꯥꯡ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯇꯧꯗꯨꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯎꯊꯛ ꯑꯗꯨꯗꯒꯤ ꯑꯁꯤꯕ ꯁꯥꯃꯨꯒꯤ ꯃꯊꯛ ꯑꯗꯨꯗ ꯐꯟ ꯆꯣꯡꯊꯩ, ꯑꯗꯨꯒ ꯃꯀꯣꯛ ꯃꯄꯥ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯈꯨꯅꯤꯡ ꯑꯗꯨꯅ 3ꯂꯛ ꯁꯨꯊꯔꯝꯃꯤ, ꯑꯗꯨꯒ ꯈꯨꯇꯨꯝ ꯑꯗꯨꯅ 2ꯔꯛ ꯊꯤꯟꯖꯤꯜꯂꯝꯃꯤ꯫ ꯁꯥꯃꯨꯗꯨ ꯃꯍꯥꯛꯅ ꯍꯥꯠꯄ ꯃꯥꯜꯍꯜꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯎꯕ ꯁꯥꯃꯨ ꯑꯗꯨꯕꯨ ꯍꯥꯠꯂꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯈꯤꯔꯝꯃꯤ꯫ ꯄꯥꯎꯁꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯑꯗꯨꯁꯨ ꯌꯧꯈꯤꯔꯝꯃꯤ꯫ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯄꯦꯟꯕꯤꯔꯗꯨꯅ ꯃꯍꯥꯛꯄꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯧꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯀꯣꯅꯨꯡ ꯑꯗꯨꯗ ꯑꯆꯧꯕ ꯐꯝꯊꯣꯟ ꯑꯃꯁꯨ ꯄꯤꯕꯤꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯁꯨ ꯂꯩꯍꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯅꯤꯡꯊꯦꯝꯗꯨ ꯃꯃꯥꯕꯨ ꯌꯥꯝꯅ ꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗ ꯃꯌꯨꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯨꯒꯦ ꯍꯥꯏꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯤꯡꯊꯧꯅꯁꯨ ꯌꯥꯕꯤꯔꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥ ꯁꯦꯜ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯗꯣꯂꯥꯏꯊꯛꯇ ꯇꯣꯡꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯅꯥꯏ ꯃꯁꯦꯜ ꯃꯌꯥꯝ ꯑꯃꯅ ꯃꯌꯨꯝ ꯇꯝꯅ ꯊꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯆꯥꯎꯕꯤꯗꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯄꯨꯡꯉꯛ ꯍꯦꯛ ꯉꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯅꯨꯃꯤꯠꯇꯨꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯃꯃꯥꯗ ꯂꯣꯏꯅ ꯂꯤꯗꯨꯅ ꯇꯝꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅ ꯃꯪꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯃꯍꯥꯛꯅ ꯃꯃꯥꯗ ꯇꯣꯏꯅ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨ ꯇꯁꯦꯡꯅ ꯇꯥꯏꯕꯪꯗ ꯑꯣꯏꯅ ꯆꯥꯟꯅꯅ ꯊꯣꯛꯂꯛꯄꯒꯨꯝꯅ ꯆꯨꯝꯂꯛꯄꯒꯨꯝꯅ ꯇꯧꯔꯔꯤ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯥꯟ ꯍꯧꯕꯒꯤ ꯄꯥꯎ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯃꯁꯦꯟ ꯊꯥꯗꯨꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯦꯝꯕꯨ ꯀꯧꯔꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯃꯅꯤ꯫ ꯆꯥꯎꯕꯤꯅ ꯑꯍꯥꯎꯕ ꯉꯥ ꯊꯣꯡꯅꯅꯕ ꯁꯦꯝ ꯁꯥꯔꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯅꯤꯡꯊꯦꯝꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯄꯣꯝꯐ꯭ꯔꯤ ꯑꯊꯥꯕ ꯑꯃ ꯏꯟꯁꯤꯟꯗꯨꯅ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯅꯨꯡꯗꯒꯤ ꯃꯅꯥꯏ ꯅꯨꯄꯥ 2 ꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯥꯏ ꯅꯨꯄꯥ 2ꯗꯨ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯦꯝꯕꯨ ꯎꯕꯗ ꯃꯔꯨ ꯂꯨꯛꯇꯨꯅ ꯍꯥꯟꯅ ꯈꯨꯔꯨꯝꯖꯩ꯫ ꯅꯤꯡꯊꯦꯝꯅ ꯃꯈꯣꯏ 2ꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ 2ꯅ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯀꯣꯅꯨꯡꯗ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯕꯒꯦ? ꯍꯥꯏꯌꯨꯅꯦ, ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯑꯉꯝꯕ, ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯇꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯥꯟ ꯍꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯂꯥꯟ ꯌꯥꯝꯅ ꯀꯟꯒꯗꯧꯔꯤ꯫ ꯍꯧꯖꯤꯛꯃꯛ ꯏꯅꯤꯡꯊꯧꯅ ꯑꯉꯝꯕꯕꯨ ꯀꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ." ꯂꯥꯟꯒꯤ ꯋꯥꯐꯝ ꯄꯜꯂꯛꯄ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯃꯁꯥꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯆꯦꯟꯐꯝꯁꯨ ꯂꯩꯔꯣꯏꯗꯧꯔꯤ ꯃꯍꯥꯛ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤꯅ ꯆꯠꯇꯕꯗꯤ ꯌꯥꯗ꯭ꯔꯦ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯨꯔꯦ꯫
ꯃꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯆꯠꯂꯣ ꯍꯥꯏꯅ ꯍꯥꯏꯕꯤꯔꯦ꯫ ꯑꯌꯨꯛꯀꯤ ꯆꯥꯛꯇꯨ ꯆꯥꯗꯅ ꯅꯤꯡꯊꯦꯝ ꯀꯣꯅꯨꯡ ꯇꯝꯅ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ꯫ ꯀꯣꯅꯨꯡꯗꯅꯤ꯫ ꯅꯤꯡꯊꯧꯅ ꯅꯤꯡꯊꯦꯝꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯅꯤꯡꯊꯦꯝ, ꯂꯥꯟꯁꯤ ꯅꯪꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯃꯥꯌꯣꯛꯅꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯒꯗꯧꯔꯤꯕꯅꯤ꯫ ꯁꯒꯣꯜ ꯁꯪꯗ ꯆꯠꯂꯣ꯫ ꯂꯥꯟꯗ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯁꯒꯣꯜ ꯃꯌꯥꯝ ꯑꯃ ꯄꯨꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯅꯪꯅ ꯑꯄꯥꯝꯕ ꯑꯃ ꯍꯦꯛꯇ ꯈꯜꯂꯨ꯫ ꯅꯤꯡꯊꯦꯝ ꯀꯔꯤꯁꯨ ꯍꯥꯏꯖꯕ ꯉꯝꯖꯗ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯊꯣꯔꯛꯂꯤ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯇꯨꯡꯏꯟꯅ ꯁꯒꯣꯜ ꯁꯪꯗ ꯆꯪꯂꯛꯂꯤ꯫ ꯁꯒꯣꯜ ꯃꯌꯥꯝ ꯑꯃ ꯄꯨꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯦ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯑꯩꯗꯤ ꯂꯥꯟ ꯍꯥꯏꯕꯁꯤ ꯀꯩꯁꯨ ꯍꯩꯕ ꯅꯠꯇꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯁꯒꯣꯜ ꯈꯜꯂꯣ ꯍꯥꯏꯔꯤꯕꯁꯤꯁꯨ ꯁꯒꯣꯜꯒꯤ ꯃꯔꯝꯗ ꯑꯩꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯀꯔꯝꯕ ꯁꯒꯣꯜꯅꯣ ꯑꯩꯅ ꯈꯟꯒꯗꯕꯁꯤꯕꯣ? ꯁꯒꯣꯜ ꯃꯌꯥꯝ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯁꯒꯣꯜ ꯑꯃꯈꯛꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯊꯪꯕ ꯈꯣꯡꯖꯦꯡ ꯑꯗꯨꯕꯨ ꯍꯥꯏꯐꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛꯅ ꯈꯜꯂꯤ, ꯍꯩꯁ, ꯃꯁꯤꯒꯤ ꯃꯈꯣꯡ ꯀꯣꯟꯁꯤꯟꯕ ꯁꯒꯣꯜ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯈꯜꯂꯒꯦ꯫ ꯃꯈꯣꯡ ꯀꯣꯜꯂꯤꯁꯦ ꯑꯅꯥꯕ ꯆꯩꯅꯥ ꯂꯩꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯅꯥꯔꯕꯗꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯕꯁꯨ ꯉꯝꯂꯔꯣꯏ꯫ ꯍꯣꯔꯦꯟ ꯂꯥꯟ ꯆꯠꯄꯗ ꯑꯩꯅ ꯇꯨꯡ ꯇꯪꯍꯧꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯑꯣꯏꯅ ꯆꯤꯡꯊꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯍꯥꯏꯅꯩ, ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤꯀꯣ꯫ ꯂꯝꯖꯦꯜ ꯌꯥꯝꯅ ꯌꯥꯡꯕ ꯁꯒꯣꯜ ꯑꯁꯤꯕꯨ ꯑꯣꯏꯅ ꯈꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯍꯥꯛꯁꯦ ꯑꯔꯥꯏꯕ ꯃꯤ ꯑꯃ ꯅꯠꯇꯦꯀꯣ꯫ ꯍꯣꯔꯦꯟ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯑꯣꯟꯊꯣꯛꯅꯉꯥꯏ ꯉꯝꯈꯤꯗ꯭ꯔꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯟꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯂꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯏꯇꯥꯎ, ꯑꯩꯅ ꯇꯥꯕꯗꯗꯤ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯦꯝ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯍꯥꯏꯅꯩ꯫ ꯌꯥꯝꯅ ꯀꯟꯕ ꯃꯥꯜꯂꯤꯕ ꯃꯍꯥꯛꯇꯣ꯫ ꯍꯣꯏꯅꯦ ꯏꯇꯥꯎ, ꯑꯩꯁꯨ ꯑꯗꯨꯝꯅ ꯄꯥꯎ ꯇꯥꯏ꯫ ꯁꯥꯃꯨ ꯑꯆꯧꯕ ꯑꯉꯥꯎꯕ ꯀꯥꯏꯗꯣ ꯈꯨꯅꯤꯡꯅ 3ꯂꯛ ꯊꯤꯟꯗꯨꯅ ꯈꯨꯇꯨꯝꯅ 2ꯔꯛ ꯊꯤꯟꯗꯨꯅ ꯍꯥꯠꯄ ꯉꯝꯃꯦꯁꯨ ꯍꯥꯏ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯤꯔꯦꯕꯣ꯫ ꯉꯁꯤꯒꯤ ꯂꯥꯟ ꯑꯁꯦ ꯃꯍꯥꯛ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ꯫ ꯃꯍꯥꯛ ꯂꯥꯟꯒꯤ ꯃꯥꯡꯖꯤꯜ ꯁꯣꯏꯗꯅ ꯊꯥꯔꯝꯒꯅꯤꯀꯣ꯫ ꯃꯍꯥꯛꯅ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏ ꯁꯤꯕ ꯌꯥꯏ꯫ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧꯁꯤꯀꯣ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯥꯟ ꯑꯗꯨ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯅ ꯃꯃꯥꯡ ꯊꯪꯗꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯕ ꯍꯧꯏ꯫ ꯅꯤꯡꯊꯦꯝꯗꯤ ꯁꯒꯣꯜꯗꯨ ꯃꯈꯣꯡ ꯑꯅꯥꯕ ꯁꯒꯣꯜꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯝꯖꯦꯜ ꯌꯥꯝꯅ ꯌꯥꯡꯕ ꯁꯒꯣꯜ ꯑꯃ ꯑꯣꯏꯔꯗꯨꯅ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯊꯥꯗꯨꯅ ꯁꯒꯣꯜ ꯑꯗꯨ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯕꯗ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯡꯗꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯅ ꯂꯥꯛꯂꯤ꯫ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯁꯒꯣꯜ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯏꯇꯥꯎꯁꯤꯡ, ꯇꯨ ꯑꯥꯗ ꯃꯊꯟꯇ ꯁꯒꯣꯜ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯄꯥꯁꯦ ꯑꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯤꯡꯊꯦꯝ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯍꯥꯛꯅꯤ꯫ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏ ꯆꯦꯜꯍꯧꯔꯁꯦ꯫ ꯑꯝꯇ ꯉꯥꯏꯈꯣ ꯏꯇꯥꯎ, ꯃꯍꯥꯛꯀꯤꯁꯤ ꯃꯑꯣꯡ ꯑꯝꯇ ꯌꯦꯡꯈꯤꯁꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯦꯝꯗꯤ ꯌꯦꯛꯅꯕꯒꯤ ꯃꯤꯌꯥꯝ ꯑꯗꯨ ꯎꯕꯗ ꯃꯕꯨꯛꯅꯤꯡꯗ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯂꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯃꯃꯤꯠ ꯑꯗꯨꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤ ꯑꯃꯈꯛ ꯍꯧꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯋꯥꯊꯕꯤꯁꯤꯗ ꯍꯦꯛꯇ ꯀꯣꯟꯗꯨꯅ ꯂꯩꯍꯧꯔꯒꯦ꯫ ꯁꯒꯣꯜꯁꯦ ꯃꯊꯟꯇ ꯃꯔꯥꯏꯅ ꯊꯧꯖꯈ꯭ꯔꯁꯅꯤ꯫ ꯑꯋꯥꯊꯕꯤꯁꯤꯗ ꯍꯦꯛꯇ ꯀꯣꯟꯗꯨꯅ ꯂꯩꯍꯧꯔꯒꯦꯗ꯫ ꯁꯒꯣꯜꯁꯦ ꯃꯊꯟꯇ ꯃꯔꯥꯏꯅ ꯊꯧꯖꯈ꯭ꯔꯁꯅꯤ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤ ꯑꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯨꯕ ꯀꯥꯟꯗꯗꯤ ꯑꯋꯥꯊꯕꯤ ꯑꯗꯨ ꯑꯀꯪꯕ ꯄꯥꯝꯕꯤ ꯑꯣꯏꯔꯝꯂꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯐꯨꯛꯇꯨꯅ ꯑꯣꯏꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯄꯥꯈꯠꯄ ꯑꯃꯗꯤ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯅꯩ, ꯏꯁ, ꯑꯣꯟꯊꯣꯛꯅ ꯀꯟꯕ ꯃꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯅꯦ ꯁꯤꯗꯤ꯫ ꯑꯁꯨꯛ ꯆꯥꯎꯕ ꯄꯥꯝꯕꯤ ꯑꯁꯤꯕꯨ ꯃꯈꯨꯠ ꯑꯃꯇꯪ ꯑꯁꯤꯅ ꯐꯨꯛꯇꯣꯛꯄ ꯉꯝꯃꯤꯅꯦ꯫ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯊꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯟꯅꯍꯧꯔꯁꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯣꯏꯅ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯗꯨ ꯁꯒꯣꯜ ꯊꯧꯕ ꯂꯦꯞꯈ꯭ꯔꯦ꯫ ꯃꯈꯣꯏꯔꯣꯝꯒꯤ ꯃꯤꯌꯥꯝ ꯑꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯗꯨꯕꯨ ꯎꯔꯤ꯫ ꯀꯣꯅꯨꯡꯗ ꯃꯍꯥꯛꯄꯨ ꯄꯨꯈꯠꯀꯗꯧꯔꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯁꯨꯝꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ ꯁꯅꯥ ꯏꯕꯨꯡꯉꯣ, ꯑꯉꯝꯕ ꯅꯤꯡꯊꯦꯝꯁꯦ ꯑꯣꯟꯊꯣꯛꯅ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯀꯣ꯫ ꯆꯥꯎꯔꯕ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤꯕꯨ ꯃꯈꯨꯠꯅ ꯐꯨꯛꯇꯨꯅ ꯄꯨꯕꯗ
ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯂꯣꯏꯅ ꯀꯤꯔꯗꯨꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯂꯥꯟ ꯉꯝꯂꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯍꯥꯛꯇꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯐꯝ ꯇꯨꯡꯏꯟꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯤꯡꯊꯦꯝꯗ ꯊꯥꯖꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯒꯤ ꯃꯌꯨꯝ ꯑꯗꯨꯁꯨ ꯀꯣꯅꯨꯡꯒꯨꯝꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯃ ꯁꯥꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥ ꯆꯥꯎꯕꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯝ ꯑꯃꯗ ꯀꯥꯟꯅꯗꯕ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯨꯕꯗꯨ ꯍꯧꯖꯤꯛꯇꯤ ꯃꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯍꯥꯏꯗꯨꯅ ꯑꯣꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯆꯥꯎꯔꯕ ꯌꯨꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯅꯥꯏ ꯃꯁꯤꯟ ꯃꯌꯥꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯤꯡꯊꯦꯝꯅ ꯃꯪꯖꯈꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯇꯥꯏꯕꯪꯗ ꯃꯪꯐꯥꯎꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫